ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯏꯉꯦꯂꯩ ꯀꯧꯕꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯃꯕꯣꯛꯀ ꯃꯄꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯂꯩꯖꯩ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯏꯉꯦꯂꯩ ꯃꯇꯝ ꯃꯇꯝꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯖꯩ꯫ ꯏꯉꯦꯂꯩꯅ "ꯑꯕꯣꯛ, ꯄꯨꯄꯨ, ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯂꯨꯒꯦ." ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ "ꯆꯦ, ꯑꯩꯁꯨ ꯂꯥꯛꯀꯦ." "ꯂꯥꯛꯄ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ, ꯑꯕꯣꯛ ꯄꯨꯄꯨ ꯍꯣꯏꯒ ꯂꯩꯔꯝꯃꯣꯕ ꯀꯣ." ꯃꯕꯣꯛꯅ "ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯅꯦ?" "ꯈꯔ ꯆꯥꯔꯦ ꯑꯕꯣꯛ." ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ "ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ, ꯉꯔꯥꯡꯁꯨ ꯄꯨꯕꯤꯅꯤ ꯄꯨꯕꯤꯅꯤ ꯍꯥꯏꯔꯒ ꯄꯨꯕꯤꯗꯦ." "ꯍꯩ ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯎꯅꯦ, ꯅꯆꯦꯅ ꯆꯠꯇꯣꯏꯗꯣ ꯏꯁꯨꯅ ꯏꯟꯅꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯦ." "ꯇꯜꯂꯤ, ꯑꯩꯁꯨ ꯏꯆꯦꯒ ꯂꯧꯕꯨꯛꯇ ꯐꯧ ꯈꯨꯜꯂꯨꯗꯣꯏꯅꯤ." "ꯏꯕꯨꯡꯉꯣ, ꯅꯪ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨꯗ, ꯏꯆꯦꯅ ꯆꯠꯇꯣꯏꯁꯦ ꯑꯋꯥꯕ ꯊꯕꯛꯅꯤ, ꯂꯩꯈꯣꯝ ꯇꯩꯅꯤ ꯍꯥꯏꯕ." "ꯇꯩꯖꯁꯅꯨ." "ꯏꯁꯨ ꯅꯨꯄꯥ, ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯗ." ꯃꯄꯨꯅ "ꯀꯔꯤꯃꯨꯛ ꯍꯥꯏꯔꯤꯕꯅꯣ ꯏꯁꯨ ꯅꯨꯄꯥꯅ? ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯌꯦ, ꯑꯗꯨꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ." "ꯍꯩ ꯌꯥꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯨꯄꯨꯒ ꯂꯩꯁꯤꯜꯂꯣ." "ꯉꯝꯃꯔꯣꯏ." "ꯏꯆꯦꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯏꯆꯦꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯒꯦ." ꯃꯕꯣꯛꯅ "ꯍꯥꯏꯍꯩꯗꯦꯅꯦꯍꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯣ." "ꯌꯥꯔꯣꯏ ꯏꯆꯦ, ꯑꯩ ꯑꯕꯣꯛ ꯄꯨꯄꯨꯒ ꯂꯩꯍꯧꯔꯒꯦ." "ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣꯗꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯆꯠꯂꯦꯀꯣ, ꯑꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ." "ꯍꯣꯏ ꯏꯆꯦ." "ꯏꯁꯨ ꯅꯨꯄꯤꯁꯤꯕꯨ ꯆꯥꯛꯀ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯃꯕꯣꯛ?" "ꯈꯔ ꯆꯥꯔꯦꯕꯨꯗꯤ ꯍꯥꯏ, ꯃꯕꯨꯛꯄꯨ ꯊꯜꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏ ꯀꯣꯟꯅꯔꯣꯏꯗ꯭ꯔꯅ ꯈꯟꯕꯗ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯁꯨꯛꯊꯟꯗꯤ ꯊꯟꯖꯗ꯭ꯔꯕꯅꯤ, ꯃꯃꯥꯒ ꯃꯄꯥꯒꯗꯣ." "ꯌꯥꯔꯦ ꯃꯕꯣꯛ, ꯅꯪꯒꯤ ꯑꯔꯣꯏꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣꯅ ꯀꯞꯄꯛꯄꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯆꯥꯕ ꯆꯥꯗꯕ ꯏꯁꯨ ꯑꯅꯤꯁꯦ ꯈꯔꯗꯤ ꯃꯅꯤꯡ ꯊꯨꯡꯖꯔꯝꯒꯗꯕꯅꯤꯀꯣ." "ꯏꯁꯨ ꯅꯨꯄꯥ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ?" "ꯂꯥꯝꯗꯤ ꯄꯨꯄꯨ, ꯏꯆꯦꯅ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯏꯟꯕꯤꯔꯝꯃꯤ." "ꯏꯁꯨꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯦꯅ ꯆꯥꯛ ꯏꯜꯂꯒ ꯆꯥꯔꯤꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯄꯨꯄꯨ ꯍꯣꯏꯒ ꯑꯃꯨꯛ ꯆꯥꯔꯨꯁꯤꯗꯅ." "ꯑꯩ ꯄꯨꯛ ꯊꯜꯂꯤ ꯄꯨꯄꯨ." "ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯕꯣꯛꯀ ꯆꯥꯛ ꯆꯥꯒꯦ, ꯏꯁꯨ ꯉꯥꯏꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ ꯄꯨꯄꯨ." ꯏꯉꯦꯂꯩꯒ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯏꯉꯦꯂꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯆꯥꯎꯇꯣꯟ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩ꯫ ꯏꯉꯦꯂꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯨꯝꯕꯅꯤ꯫ ꯉꯁꯤꯁꯨ ꯏꯉꯦꯂꯩꯅ ꯂꯧꯕꯨꯛꯇ ꯐꯧ ꯈꯨꯜꯂꯤꯉꯩꯗ ꯆꯥꯎꯇꯣꯟ ꯁꯟꯊꯤꯕ ꯁꯥꯔꯒ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯉꯦꯂꯩ, ꯐꯧ ꯈꯨꯜꯂꯝꯃꯤꯔꯣ?" "ꯍꯣꯏ ꯏꯕꯨꯡ, ꯏꯕꯨꯡ ꯆꯥꯎꯇꯣꯟꯁꯨ ꯐꯧ ꯈꯨꯟꯕ ꯆꯠꯂꯤꯔꯣ?" "ꯅꯠꯇꯦ, ꯑꯩꯒꯤ ꯁꯟꯕꯤꯗꯣ ꯉꯔꯥꯡꯗꯒꯤ ꯀꯥꯔꯛꯇꯕꯗꯨꯗ ꯊꯤꯕ ꯂꯥꯛꯄꯅꯦ." "ꯏꯉꯦꯂꯩ, ꯅꯪ ꯑꯩꯒꯤ ꯁꯟꯕꯤꯗꯨ ꯎꯗ꯭ꯔꯣ? ꯁꯦ ꯐꯧꯖꯔꯣ." "ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯈꯨꯟꯖꯒꯦ ꯏꯕꯨꯡ, ꯑꯗꯣ ꯑꯩꯗꯤ ꯏꯕꯨꯡ ꯆꯥꯎꯇꯣꯟꯒꯤ ꯁꯟꯕꯤꯗꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯁꯦ, ꯁꯤꯗ ꯐꯧ ꯌꯥꯝꯅ ꯇꯥꯔꯦ. ꯑꯗꯣ ꯏꯉꯦꯂꯩ, ꯑꯩꯒꯤ ꯁꯟꯕꯤꯗꯣ ꯑꯉꯥꯡꯕꯤꯅꯤ, ꯑꯇꯩ ꯁꯟꯒ ꯃꯥꯟꯅꯗꯕꯅꯤ. ꯑꯩꯒꯤ ꯁꯟꯕꯤꯗꯨꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ." "ꯏꯕꯨꯡ, ꯁꯟꯅꯕꯨ ꯅꯣꯛꯄ꯭ꯔꯣ?" "ꯑꯩꯒꯤꯗꯨꯗꯤ ꯅꯣꯛꯄꯅꯦꯃꯤ." "ꯑꯩꯕꯨ ꯏꯉꯦꯂꯩꯅ ꯍꯔꯥꯎꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯅ ꯍꯥꯏꯍꯧꯔꯁꯤꯔꯅꯦ?" ꯑꯍꯜ ꯅꯨꯄꯤ ꯑꯃꯅ "ꯏꯉꯦꯂꯩ, ꯅꯪꯕꯨ ꯐꯧ ꯆꯔꯣꯡ ꯀꯌꯥꯝ ꯈꯨꯜꯂꯒꯦꯅꯦ?" "ꯑꯦ ꯆꯥꯎꯇꯣꯟ, ꯅꯪꯗꯤ ꯅꯈꯨꯠꯇ ꯐꯧ ꯆꯔꯣꯡꯒ ꯄꯥꯏꯔꯗꯅ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯪꯁꯨ ꯐꯧ ꯈꯨꯜꯂꯤꯕ꯭ꯔꯣ? ꯅꯣꯏꯒꯤꯗꯤ ꯐꯧ ꯌꯥꯝꯅ ꯍꯥꯞꯄꯗꯥꯏꯅꯦ?" "ꯅꯠꯇꯦ, ꯁꯤꯗꯤ ꯏꯉꯦꯂꯩꯒꯤ ꯁꯨꯝ ꯈꯨꯟꯕꯤꯕꯅꯤ." "ꯃꯁꯤ ꯑꯍꯜꯁꯦ ꯇꯟꯖꯥꯗꯤ ꯆꯥꯗꯦ." "ꯑꯦ, ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯉꯦꯂꯩꯒꯤ ꯐꯧ ꯈꯨꯟꯕꯤꯔꯤꯕ?" "ꯏꯅꯦ, ꯏꯕꯨꯡ ꯆꯥꯎꯇꯣꯟꯒꯤ ꯁꯟꯕꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯑꯗꯨ ꯊꯤꯕ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯎꯕ꯭ꯔꯅ ꯍꯪꯕ ꯆꯪꯉꯝꯃꯤꯕ." "ꯏꯁ, ꯑꯗꯨꯒ ꯐꯧ ꯈꯨꯟꯕ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯩꯊꯣꯛꯑꯕ? ꯆꯥꯎꯇꯣꯟ, ꯅꯪ ꯏꯅꯦꯕꯨ ꯏꯆꯤꯡꯗꯤ ꯆꯤꯡꯅꯩꯀꯣ." "ꯏꯆꯦ ꯏꯉꯦꯂꯩ, ꯑꯩ ꯁꯟꯕꯤꯗꯣ ꯆꯤꯡꯌꯥꯗ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ." "ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯩ ꯃꯍꯨꯠꯇ ꯅꯣꯏꯗꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯄꯨꯔꯛꯂꯒ ꯏꯉꯦꯂꯩꯗ ꯑꯣꯏꯅ ꯄꯤꯌꯨꯗꯅ." ꯏꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫
ꯃꯥꯒꯤꯁꯦ ꯅꯪ ꯄꯥꯝꯕ ꯃꯥꯜꯂꯤꯕꯣ? ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ. 이봉 ꯆꯥꯎꯇꯣꯟꯁꯦ 이삼 ꯆꯝꯖꯕꯅꯤ. ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯃꯉꯣꯟꯗ ꯂꯩꯔꯝꯃꯣꯏ. ꯆꯥꯎꯇꯣꯟ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯂꯧꯔꯤꯗ ꯃꯈꯣꯡꯁꯦ ꯑꯜꯂꯒ ꯇꯨꯁꯤꯜꯂꯗꯤ ꯐꯅꯤ. ꯏꯪꯉꯦꯂꯤꯒꯤ ꯃꯅꯥꯛꯇ ꯏꯀꯨ ꯈꯔ ꯂꯩꯖꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯅꯦꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏꯃꯤ. ꯁꯤꯗ ꯐꯝꯂꯒ ꯏꯪꯉꯦꯂꯩꯁꯦ ꯁꯦꯟꯅꯔꯒ ꯂꯩꯕꯅ ꯐꯔꯅꯤ. ꯍꯧꯖꯤꯛ 이ꯅꯦꯅ ꯍꯥꯏꯕꯗꯨꯕꯨ ꯐꯧ ꯕꯣꯔꯥ ꯑꯃ ꯏꯪꯉꯦꯂꯩꯗ ꯄꯤꯌꯨ ꯍꯥꯏꯕ. ꯂꯧꯕ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯏꯪꯉꯦꯂꯩꯅꯕꯣ? ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯍꯣꯔꯦꯟ ꯄꯥꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯣꯠꯇꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯍꯨꯔꯥꯟꯒꯦ. ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯇꯨ ꯆꯥꯎꯇꯣꯟ ꯑꯁꯤ ꯆꯤꯡꯌꯥꯁꯤꯗ ꯐꯝꯂꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦꯃꯤ ꯆꯥꯎꯇꯣꯟꯁꯦ ꯁꯣꯏꯗꯅ ꯅꯪ ꯄꯥꯝꯂꯝꯒꯅꯤꯃꯤ. ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨꯀꯣ. ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯣꯏꯕ. ꯍꯥꯏꯔꯣꯏꯍꯦ. ꯑꯩꯗꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯕꯅꯤ. ꯑꯗꯨꯗꯤ ꯏꯅꯦ ꯑꯁꯣꯝꯂꯣꯝꯗ ꯑꯣꯏꯅ ꯈꯨꯜꯂꯨꯒꯦꯀꯣ. ꯍꯣꯏꯅꯦ. ꯑꯁꯦꯡꯀꯤꯁꯨ 이봉 ꯆꯥꯎꯇꯣꯟꯁꯦ ꯑꯩꯕꯨ ꯄꯥꯝꯕ ꯖꯥꯠꯂꯅꯦ. ꯑꯩꯅ ꯆꯠꯄ ꯃꯐꯝ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ 이봉 ꯆꯥꯎꯇꯣꯟꯁꯦ ꯑꯗꯨꯝ ꯎꯏ. ꯄꯥꯝꯂꯝꯃꯣꯏꯗ ꯏꯅꯦꯅ ꯄꯪꯍꯥꯏ ꯍꯥꯏꯗꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯣ ꯄꯥꯝꯂꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁ ꯑꯩ ꯀꯥꯔꯒꯦꯗ. ꯑꯗꯣ ꯐꯧ ꯆꯔꯣꯡꯗꯤ ꯈꯨꯟꯕ ꯌꯥꯝꯗ꯭ꯔꯦ. ꯈꯨꯜꯂꯤꯕ ꯈꯔꯁꯤꯗꯤ ꯆꯔꯥꯁꯨ ꯐꯥꯈꯤꯔꯣꯏ. ꯁꯣꯝꯗ ꯆꯥꯎꯇꯣꯟꯅ ꯀꯩꯒꯤꯅꯣ ꯏꯪꯉꯦꯂꯩꯁꯦ ꯐꯧ ꯆꯔꯣꯡ ꯈꯨꯟꯗꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤꯁꯤꯕꯣ? ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯂꯥ? ꯃꯌꯨꯝꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ ꯂꯥꯛꯏ ꯖꯥꯠꯂꯥ? ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯒꯦꯁꯨ ꯏꯅꯦꯁꯦ ꯑꯃꯨꯛ ꯆꯪꯂꯒ ꯐꯔꯛ ꯑꯃꯨꯛ ꯉꯥꯡꯀꯅꯤ ꯇꯧꯕꯅꯤ. ꯀꯥꯈ꯭ꯔꯅꯤ ꯏꯪꯉꯦꯂꯩꯁꯦ. ꯅꯠꯇ꯭ꯔꯒ ꯏꯅꯦꯁꯤꯅ ꯀꯩ ꯍꯥꯏꯖꯤꯜꯂ ꯖꯥꯠꯂꯣ? ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ. ꯑꯁꯤꯒꯤ ꯑꯍꯜꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯔꯒꯦ. ꯏꯪꯉꯦꯂꯩꯗ ꯄꯤꯅꯅꯕ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯔꯥꯜꯂꯨꯒꯦ. ꯏꯪꯉꯦꯂꯩ ꯌꯨꯝꯗ ꯀꯥꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒ ꯑꯃꯨꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄꯒ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯔꯥꯟꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯎꯗ꯭ꯔꯤꯉꯩꯗ ꯏꯪꯉꯦꯂꯩꯒꯤ ꯌꯨꯝꯗ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯃꯝꯅꯁꯨ ꯃꯝꯕꯅꯦ. ꯌꯨꯝꯁꯨ ꯂꯟꯅ ꯂꯟꯅ ꯇꯥꯟꯅꯕꯅꯤꯅ ꯃꯤꯅꯁꯨ ꯀꯌꯥ ꯈꯪꯂꯝꯗꯦ. ꯆꯥꯎꯇꯣꯟꯅ ꯑꯛꯀ ꯂꯣꯏꯅ ꯃꯅꯨꯡ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯕꯨ ꯏꯪꯉꯦꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯌꯧꯔꯤꯁꯦ. ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ. ꯍꯦꯛꯇ ꯆꯪꯂꯒ ꯃꯣꯏꯒꯤ ꯃꯪꯒꯣꯜꯗ ꯊꯅꯝꯂꯒꯦꯗ. ꯁꯤꯔꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ. ꯏꯪꯉꯦꯂꯩꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯅꯤꯡꯈ꯭ꯔꯦꯗ. 이bunꯉꯣ ꯄꯨꯄꯨꯒ ꯕꯣꯛꯀꯗꯣ ꯀꯧꯔꯣ. ꯆꯥꯛ ꯂꯣꯏꯔꯦ. ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯌꯣ. 이제 ꯁꯤꯗꯤ ꯆꯥꯛꯁꯨ ꯅꯠꯇꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅꯤ. ꯍꯣꯏ ꯆꯥꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ. ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯦꯅ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ. ꯆꯠꯂꯣ ꯑꯕꯣꯛꯀ ꯄꯨꯄꯨꯒꯗꯣ ꯀꯧꯔꯛꯑꯣꯕ. ꯍꯣꯏ ꯏꯆꯦ ꯍꯌꯦꯡꯗꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯁꯤꯀꯣ. ꯍꯣꯏ ꯍꯣꯏ. ꯑꯩꯒꯤ ꯃꯥꯏꯁꯤꯗꯤ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯗꯅ. ꯑꯩꯅ ꯑꯩꯒꯤ ꯏꯪꯉꯦꯂꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯉꯩꯁꯤꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯅꯨꯡꯁꯤꯍꯜꯂꯦꯗꯅ. ꯏꯪꯉꯦꯂꯩ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯒꯅꯤ. ꯃꯇꯝ ꯈꯔꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯌꯨꯀꯣ. ꯐꯨꯔꯤꯠꯀꯁꯦ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ. ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯁꯦ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ. ꯉꯁꯥꯏ ꯐꯧ ꯄꯨꯔꯒ ꯂꯥꯛꯄꯗꯤ ꯀꯩꯝ ꯀꯤꯗꯕꯅꯤ. ꯅꯣꯡꯉꯥꯟꯕꯒꯗꯤ ꯏꯪꯉꯦꯂꯩꯅ ꯄꯨꯄꯨ ꯑꯕꯣꯛ ꯍꯧꯒꯠꯂꯣ. ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯨ ꯅꯨꯄꯤ? ꯅꯣꯡꯕꯨ ꯉꯥꯜꯂꯕ꯭ꯔꯣ ꯃꯣꯏ ꯃꯄꯨ? ꯉꯥꯜꯂ ꯃꯥꯜꯂꯦꯅꯦ. ꯄꯨꯄꯨ ꯑꯕꯣꯛ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ. 이수 ꯅꯨꯄꯤ ꯀꯩꯗꯧꯔꯕꯅꯣꯅꯦꯍꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯪꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯦ ꯍꯥ? ꯃꯕꯣꯛꯅ ꯀꯩꯅꯣ ꯁꯤꯅ? ꯑꯕꯣꯛ ꯄꯨꯄꯨ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯐꯧ ꯕꯣꯔꯥꯁꯦ ꯑꯩꯈꯣꯏ ꯃꯪꯒꯣꯜꯗ ꯂꯩꯔꯝꯃꯤꯅꯤ. ꯁꯤꯕꯨ ꯀꯅꯥꯅ ꯊꯝꯖꯤꯜꯂꯝꯃꯤꯅꯣ ꯑꯩꯈꯣꯏꯗ? ꯍꯥ ꯁꯤꯗꯤ ꯀꯅꯥꯅ ꯊꯝꯖꯤꯜꯂꯝꯂꯤꯕ? ꯃꯥꯅꯤꯅꯦ ꯐꯧꯅꯤꯅꯦ. ꯐꯧ ꯑꯣꯏꯔꯝꯗꯗꯅ ꯃꯤ ꯑꯁꯤꯕ ꯍꯥꯞꯂꯒ ꯊꯝꯖꯤꯜꯂꯝꯕ ꯑꯣꯏꯔꯝꯗꯅꯕ. ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯣꯏ ꯃꯄꯨ. ꯐꯧꯅꯤꯅꯦ. ꯀꯥꯏꯗꯒꯤ ꯃꯤ ꯑꯁꯤꯕꯅꯣ? ꯑꯩ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ. ꯃꯌꯨꯝꯗ ꯊꯝꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏꯗ ꯊꯝꯂꯝꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ. ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ. ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯃꯁꯤꯒꯤ ꯐꯧꯁꯦ ꯊꯝꯖꯤꯜꯂꯝꯂꯤꯕ ꯃꯤꯁꯦ. ꯑꯩꯗꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯕꯣꯔꯥ ꯄꯤꯛꯊꯟꯅ ꯂꯩꯔꯝꯕꯁꯤꯗ ꯈꯪꯕ꯭ꯔꯦ ꯈꯪꯉꯤꯅꯦ ꯃꯤꯕꯣ. ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅ ꯆꯦ ꯍꯥꯎ ꯏꯆꯦ ꯃꯄꯥꯟꯗ ꯂꯩꯌꯦ. ꯅꯪꯕꯨ ꯏꯆꯦ ꯍꯣꯏꯅ ꯂꯥꯛꯄꯁꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯍꯣꯏ ꯆꯦ ꯁꯤ ꯀꯩꯅꯣ? ꯐꯧ ꯕꯣꯔꯥꯅꯤ. ꯃꯤꯅ ꯑꯩꯈꯣꯏꯗ ꯊꯝꯖꯤꯜꯂꯝꯂꯤ ꯃꯥꯜꯂꯤ. ꯐꯧ ꯕꯣꯔꯥꯅꯦꯕ? ꯑꯗꯨꯗꯤ ꯆꯦ
ꯑꯩꯈꯣꯏ ꯍꯣꯔꯦꯟꯗꯒꯤ ꯆꯥꯛ ꯊꯣꯡꯒꯅꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏꯀꯣ ꯃꯕꯣꯛꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯉꯦ ꯂꯩꯅ ꯍꯣꯏ ꯍꯦꯜꯂꯔꯣꯏ ꯑꯗꯨ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯐꯧ ꯕꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯤꯌꯦ ꯃꯤꯒꯤꯅꯤ ꯃꯤꯒꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯏꯆꯦ ꯊꯤꯔꯨꯒꯦ ꯃꯄꯨꯅ ꯏꯁꯨ ꯅꯨꯄꯤ ꯐꯧ ꯕꯣꯔꯥꯁꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯍꯥꯏꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯍꯪꯂꯨꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯥꯛꯑꯒ ꯊꯅꯝꯂꯤꯕꯅꯣ ꯄꯨꯄꯨ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯁꯨ ꯃꯕꯣꯛꯅ ꯂꯥꯏꯁꯤ ꯂꯩꯀꯣ ꯃꯣꯏ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯌꯦꯡꯕ ꯉꯝꯗꯗꯅ ꯂꯥꯏꯅ ꯐꯧ ꯕꯣꯔꯥꯁꯤ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯁꯤꯗ ꯊꯝꯕꯤꯔꯝꯂꯤꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯦ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏ ꯑꯉꯧꯕ ꯑꯃ ꯌꯥꯝ ꯎꯔꯝꯃꯦꯕ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯂꯥꯏꯅ ꯂꯥꯛꯂꯒ ꯐꯧ ꯊꯅꯝꯕꯅꯤ ꯀꯥꯏꯅ 이수 누비 깜다우시게 마불락질 바우바 탐키시라 아 호이부부 마복나 락트라버디 깜다우바 ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯃꯕꯣꯛ ꯂꯥꯛꯇꯗꯤ ꯐꯅꯤꯗ ꯏꯁꯨ ꯅꯨꯄꯤꯁꯦ ꯐꯧ ꯈꯨꯟꯕ ꯆꯠꯇꯅꯕ ꯆꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯣ ꯏꯆꯦ ꯆꯦꯡ ꯈꯔ ꯀꯅꯥꯗꯩꯅꯣ ꯄꯨꯔꯨꯒꯦꯀꯣ ꯃꯕꯣꯛꯅ ꯀꯅꯥꯅꯕꯨ ꯄꯤꯔꯛꯇꯣꯏꯅꯣꯗ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯄꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯕꯣꯔꯥꯁꯤꯗꯒꯤ ꯐꯧ ꯈꯔ ꯀꯣꯊꯣꯛꯂꯒ ꯁꯨꯕꯅ ꯐꯅꯤ ꯏ ꯃꯤꯒꯤ ꯐꯧꯁꯤ ꯁꯨꯗꯣꯏꯕ ꯃꯄꯨ ꯂꯥꯛꯂꯒ ꯀꯔꯤ ꯈꯨꯝꯗꯣꯏꯕꯗꯨꯗꯤ ꯀꯔꯤꯕꯨ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯁꯤꯗ ꯀꯔꯤꯒꯤ ꯐꯧ ꯊꯝꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥ ꯃꯣꯏꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯃꯌꯦꯛꯀꯤꯗꯤ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯄꯤꯗꯣꯏꯅꯣ ꯃꯣꯏ ꯃꯄꯨ ꯀꯔꯤꯒꯨꯝꯕ ꯐꯧꯁꯦ ꯑꯣꯏꯔꯝꯗꯗꯅ ꯃꯤ ꯑꯁꯤꯕ ꯊꯝꯖꯤꯜꯂꯕ ꯑꯣꯏꯔꯕꯗꯤ ꯃꯄꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯣ ꯑꯩꯅ ꯊꯅꯝꯕ ꯃꯤ ꯑꯁꯤꯕꯅꯦꯅ ꯊꯣꯛꯂꯛꯑꯣꯏꯅꯦ ꯍꯥ ꯑꯗꯨꯒ ꯃꯗꯨꯗ ꯗꯁꯥ ꯇꯥꯗꯣꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯁꯤꯕꯣ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯋꯥꯅꯤ ꯑꯩꯅ ꯃꯣꯏ ꯃꯄꯨꯗ ꯇꯥꯛꯂꯤꯁꯦ ꯀꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯗꯦ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯣ ꯃꯥꯏ ꯃꯤꯠ ꯇꯥꯔꯨꯔꯁꯤ ꯅꯆꯦꯗꯣ ꯆꯦꯡꯕꯨ ꯄꯤꯕꯤꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯃꯤꯁꯤꯡꯁꯦ ꯊꯣꯡ ꯂꯣꯟꯕꯗꯤ ꯌꯥꯎꯅꯔꯕꯅꯤ ꯅꯆꯦꯕꯨꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯅꯤꯅ ꯈꯔ ꯐꯩ ꯑꯩꯗꯤ ꯃꯤꯅ ꯎꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯏꯉꯦ ꯂꯩ ꯆꯦꯡ ꯈꯔ ꯐꯤꯗ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯡꯗꯨ ꯊꯣꯡꯗꯨꯅ ꯃꯧꯄꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯂꯒ ꯏꯉꯦ ꯂꯩ ꯐꯧ ꯈꯨꯟꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯏꯉꯦ ꯂꯩꯅ ꯐꯧ ꯈꯨꯟꯕ ꯆꯠꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯧꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯉꯦ ꯂꯩꯕꯨ ꯎꯔꯝꯃꯤ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯏꯉꯦ ꯂꯩꯕꯨ ꯑꯉꯧꯇꯣꯟꯅ ꯄꯥꯝꯖꯔꯝꯃꯤ ꯑꯉꯧꯇꯣꯟꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯐꯧ ꯈꯨꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯅ ꯀꯔꯥꯏ ꯑꯣ ꯑꯥꯗꯁꯤꯔꯥ ꯃꯃꯤꯡꯒꯗꯤ ꯈꯪꯗꯦ ꯐꯧ ꯈꯨꯟꯕꯕꯨꯗꯤ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯈꯨꯜꯁꯤꯕꯨ ꯃꯥꯡꯗ ꯂꯥꯞꯅ ꯎꯔꯤꯕ ꯈꯨꯜꯁꯤꯗꯒꯤ ꯃꯨ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯂꯧꯐꯝꯁꯦ ꯍꯦꯛ ꯁꯦꯟꯅꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯐꯧ ꯆꯔꯣꯡ ꯈꯨꯟꯕ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯊꯔꯣꯏ ꯈꯨꯟꯕꯁꯨ ꯍꯦꯛ ꯍꯦꯛ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅꯦ ꯑꯣ ꯑꯗꯣ ꯏꯌꯥꯝꯕ ꯃꯁꯤꯕꯨ ꯃꯧꯔꯣ ꯂꯩꯁꯥꯕꯤꯔꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯧ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣꯅ ꯑꯗꯨꯛ ꯃꯨꯟꯅ ꯍꯪꯂꯤꯕꯗꯨꯕꯣ ꯏꯕꯨꯡꯉꯣꯒꯤ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡ ꯈꯨꯜꯂꯤꯕꯁꯦ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯦ ꯇꯥꯟꯊꯣꯛꯄꯤꯈꯤꯅꯣ ꯃꯥ ꯇꯥꯟꯈꯠꯄꯤꯈꯤꯅꯣ ꯑꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯐꯖꯔꯕ ꯃꯁꯛꯁꯤꯗ ꯉꯥꯎꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯌꯥꯝꯕꯗ ꯍꯪꯖꯕꯅꯤ ꯍꯣꯏ ꯃꯁꯛ ꯃꯇꯧꯕꯨꯗꯤ ꯌꯥꯝꯅ ꯏꯪꯅ ꯐꯖꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯦꯛ ꯌꯦꯡꯂꯤꯕꯅꯤ ꯋꯥꯈꯜꯒꯁꯦ ꯏꯌꯥꯝꯕ ꯌꯦꯡꯉꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯒꯗꯣ ꯁꯥꯒꯠꯄꯤꯔꯅꯨ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯄꯥ ꯍꯣꯏꯅ ꯏꯌꯥꯝꯕꯗ ꯎꯍꯜꯂꯤꯕ ꯂꯧꯐꯝꯁꯦ ꯂꯧꯊꯣꯛꯍꯜꯂꯅꯤ ꯏꯕꯨꯡꯉꯣ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯌꯥꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯌꯦꯡꯖꯔꯣꯏ ꯑꯩ ꯌꯦꯡꯖꯔꯣꯏꯒꯦꯀꯣ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯂꯥꯏꯔꯕꯤ ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯕꯁꯤꯕꯨ ꯂꯥꯏꯔꯕꯤ ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯤ ꯃꯥꯒꯤ ꯃꯁꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯕꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯃꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯅꯤ ꯏꯌꯥꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯧꯇꯣꯟꯒꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯐꯖꯁꯤꯗꯤ ꯍꯥꯏꯅ ꯁꯣꯟꯅꯒꯗꯧꯔꯤꯕꯅꯤꯅ ꯏꯌꯥꯝꯕ ꯑꯗꯣ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯅꯤ ꯅꯨꯄꯥꯁꯨ ꯅꯪꯅ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯌꯥꯝ ꯑꯃ ꯐꯪꯂꯣꯏꯗ꯭ꯔꯅꯦ
ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤꯗꯤ ꯃꯌꯥꯝ ꯑꯃ ꯐꯪꯏ, ꯑꯗꯨꯕꯨ ꯐꯧ ꯆꯔꯨꯝ ꯈꯨꯟꯕꯤ ꯃꯥꯒꯨꯝꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥ ꯅꯠꯇꯅ ꯂꯩꯇꯦ. ꯑꯗꯨꯅ ꯃꯥꯃꯨꯛ ꯐꯖꯕꯤ, ꯃꯥꯃꯨꯛ ꯑꯇꯥꯡꯕ ꯅꯨꯄꯤꯗꯤ ꯂꯩꯔꯣꯏ ꯏꯌꯥꯝꯕ. ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ? ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦꯗ. ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯉꯧꯇꯣꯟ, ꯅꯪꯒꯤ ꯄꯥꯕꯅꯗꯤ ꯂꯥꯏꯔꯕꯤꯁꯤ ꯄꯥꯝꯂꯣꯏꯀꯣ? ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ. ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯒꯅꯤ. ꯑꯗꯣ ꯏꯌꯥꯝꯕ, ꯅꯨꯄꯤꯁꯦ ꯀꯥꯈꯤꯗꯧꯔꯤ, ꯑꯃꯨꯛꯇ ꯃꯃꯤꯡ ꯃꯣꯠꯇ ꯍꯥꯡꯕꯤꯔꯧꯕ. ꯍꯣꯏ ꯍꯣꯏ. ꯕꯦꯝꯃ, ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯉꯧꯇꯣꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗ ꯇꯣꯏꯅ ꯐꯧ ꯆꯔꯨꯝ ꯈꯨꯟꯕ ꯂꯥꯛꯏ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯁꯦꯟꯅꯔꯅꯤꯗ. ꯏꯕꯨꯡꯉꯣ ꯑꯉꯧꯇꯣꯟ, ꯃꯃꯤꯡ ꯃꯊꯥ ꯈꯨꯜ ꯂꯩꯀꯥꯏꯒ ꯂꯣꯏꯅ ꯈꯪꯂꯛꯏ. ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯤ ꯏꯌꯥꯝꯕ? ꯈꯨꯜꯅ ꯀꯥꯏꯗꯒꯤꯅꯣ? ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ, ꯏꯪꯉꯦꯂꯩ ꯀꯧꯏ. ꯈꯨꯜꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯃꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜꯁꯤꯅꯤ. ꯑꯗꯨꯒ ꯃꯥꯁꯤ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯝꯂꯦ. ꯑꯉꯧꯇꯣꯟ, ꯅꯗꯥꯎ ꯌꯥꯝꯅ ꯌꯥꯏꯍꯦ. ꯏꯪꯉꯦꯂꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯝꯂꯕ. ꯏꯌꯥꯝꯕ, ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ. ꯏꯌꯥꯝꯕꯅ ꯏꯪꯉꯦꯂꯩꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯝꯃꯣ. ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯆꯥꯎꯇꯣꯟꯅ ꯀꯔꯤꯒꯤꯅꯣ ꯏꯪꯉꯦꯂꯩꯅ ꯐꯧ ꯈꯨꯟꯕꯃꯨꯛ ꯆꯠꯂꯝꯃꯤꯁꯤꯅ? ꯑꯩꯅ ꯉꯔꯥꯡ ꯐꯧ ꯕꯣꯔꯥ ꯑꯃ ꯊꯅꯝꯕꯗꯣ ꯃꯣꯏꯕꯨ ꯆꯥꯗ꯭ꯔꯕ ꯖꯥꯠꯂꯣ? ꯆꯥꯔꯝꯃꯣꯏ, ꯃꯁꯤ ꯄꯨꯛꯐꯕꯤꯁꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯦ. ꯉꯁꯤꯁꯨ ꯏꯕꯨꯡ ꯆꯥꯎꯇꯣꯟꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯑꯩꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯏꯕꯨꯡ ꯆꯥꯎꯇꯣꯟꯁꯦ. ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯁꯦ ꯏꯕꯨꯡ ꯆꯥꯎꯇꯣꯟ ꯎꯕꯗ ꯏꯀꯥꯏꯕ, ꯍꯩꯅꯗꯕ ꯐꯥꯎꯕꯒꯨꯝꯁꯨ ꯇꯧꯏ. ꯉꯔꯥꯡꯒꯤ ꯏꯅꯦꯗꯨꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯨꯅ. ꯉꯁꯤꯗꯤ ꯏꯪꯉꯦꯂꯩꯁꯦ ꯑꯩ ꯎꯕꯗ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ. ꯀꯩꯗꯧꯔꯨꯕ ꯖꯥꯠꯅꯣ? ꯅꯨꯄꯥꯒ ꯈꯪꯅꯕ ꯂꯩꯈ꯭ꯔ ꯖꯥꯠꯂꯣ? ꯂꯩꯔꯝꯃꯣꯏꯗ, ꯑꯩꯁꯨ ꯃꯤꯍꯨꯜ ꯌꯥꯎꯗꯕ ꯋꯥꯈꯜ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯧꯗ꯭ꯔꯦ ꯚꯥꯞ ꯑꯃ ꯈꯟꯈꯤꯅꯤ. ꯀꯧꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ. ꯆꯥꯎꯇꯣꯟꯅ ꯍꯦꯛꯇ ꯀꯧꯔꯒꯦꯗ. ꯃꯥꯅ ꯍꯩꯅꯔꯝꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯃꯌꯥꯝ ꯍꯩꯅꯔꯤꯕꯣ. ꯏꯪꯉꯦꯂꯩ, ꯅꯪ ꯑꯩꯒꯤ ꯁꯟꯕꯤ ꯑꯉꯥꯡꯕꯤ ꯎꯔꯛꯄ꯭ꯔꯣ? ꯑꯩ ꯃꯗꯨꯒꯤ ꯁꯟꯕꯤꯗꯨ ꯁꯦꯟꯅꯕꯗ ꯁꯤꯗꯧꯔꯦꯃꯤ. ꯏꯕꯨꯡꯒꯤ ꯁꯟꯕꯤ ꯅꯣꯡꯒꯟꯕꯤꯗꯨꯔꯣ? ꯊꯦꯡꯅꯔꯛꯇꯦ ꯏꯕꯨꯡ. ꯃꯗꯨꯒꯤ ꯁꯟꯕꯤꯗꯣ ꯐꯥꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯍꯩꯕꯅꯤ. ꯑꯩꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯣꯔꯦꯟ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯀꯥꯔꯒ ꯂꯩꯔꯝꯗꯣꯏꯅꯤ. ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯁꯟꯕꯤꯅꯤ ꯋꯥꯅꯤ. ꯏꯕꯨꯡꯒꯤ ꯁꯟꯕꯤꯗꯣ ꯐꯥꯒꯤ ꯌꯥꯝ ꯍꯩꯕ꯭ꯔꯣ? ꯑꯁꯦꯡꯀꯤꯅꯤ, ꯐꯥꯒꯤ ꯈꯣꯏ ꯆꯥꯗꯕꯅꯤ. ꯄꯨꯔꯥ ꯃꯤꯒ ꯆꯞ ꯃꯥꯟꯅꯕꯅꯦꯃꯤ. ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦꯗ. ꯏꯪꯉꯦꯂꯩꯒꯤ ꯃꯤꯅꯣꯛꯁꯤꯗ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯍꯔꯥꯎꯃꯟꯕꯒ ꯅꯨꯡꯁꯤꯃꯟꯕꯒꯗ ꯁꯣꯏꯗꯅ ꯁꯤꯗꯣꯏꯅꯤ. ꯆꯠꯈ꯭ꯔꯦꯅꯤ ꯅꯣꯛ ꯅꯣꯛꯇꯅ. ꯑꯩꯕꯨ ꯏꯟꯅꯈꯤꯁꯤꯔꯅꯦ. ꯏꯟꯅꯔꯒ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ. ꯀꯅꯥꯅꯣ ꯇꯥꯟꯖꯥꯁꯤꯗ ꯑꯩꯕꯨ ꯀꯧꯔꯛꯏ ꯑꯍꯟꯁꯤꯅ? ꯉꯁꯥꯏ ꯑꯉꯧꯇꯣꯟꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ. ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯋꯥ ꯑꯝꯇ ꯍꯪꯒꯦ. ꯀꯔꯤ ꯋꯥꯅꯣ ꯍꯪꯗꯣꯏꯕꯣ? ꯈꯔ ꯊꯨꯅ ꯍꯪꯕꯤꯔꯣ, ꯑꯩ ꯁꯟ ꯊꯤꯗꯣꯏꯅꯤ. ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯇꯨ ꯑꯥꯗ ꯆꯠꯈ꯭ꯔꯤꯕꯤꯁꯦ. ꯀꯩꯅꯣ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯤꯁꯤꯕꯣ? ꯑꯍꯜꯒꯤꯁꯤ ꯆꯩꯅꯤꯔꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯥꯃꯛꯇꯗ. ꯑꯩꯒꯤ ꯅꯠꯇꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯂꯧꯄꯨꯒꯤꯅꯤ. ꯀꯩꯅꯣ ꯂꯧꯄꯨꯒꯤꯅꯤꯗꯤ? ꯏꯪꯉꯦꯂꯩꯁꯤ ꯅꯣꯏꯅ ꯂꯧꯕꯨꯛ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯕꯤꯔꯤꯁꯤꯅ? ꯏꯪꯉꯦꯂꯩꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯄ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ ꯑꯍꯜ? ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯐꯤꯡꯒꯟꯈꯤꯕꯁꯤꯅ. ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯪꯉꯦꯂꯩꯒꯤ ꯃꯔꯝꯗ ꯏꯕꯨꯡꯉꯣꯅ ꯈꯪꯂꯒꯗꯤ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯁꯨ ꯑꯅꯛꯄ ꯈꯨꯜꯗꯒꯤꯅꯤꯅꯦ. ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯥꯎꯅꯒꯨꯝꯁꯤꯅꯦ. ꯀꯔꯤꯒꯤꯅꯣ ꯑꯍꯜꯅ ꯏꯪꯉꯦꯂꯩꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯕꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯔꯝ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯏꯪꯉꯦꯂꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ? ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯂꯧꯄꯨ ꯑꯃ ꯂꯩ. ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯩꯐꯕꯗ ꯃꯃꯤꯡ ꯑꯗꯨꯝ ꯂꯩꯔꯕ ꯂꯧꯄꯨꯅꯤ. ꯃꯣꯏꯒꯤ ꯂꯧꯗꯪꯗ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯠꯁꯤꯗ ꯂꯧ ꯄꯔꯤ 40-50ꯒꯤ ꯃꯊꯛꯇꯅꯤ. ꯁꯤꯗ ꯅꯠꯇꯦ, ꯆꯤꯡ ꯑꯁꯤ ꯋꯥꯡꯃꯗꯁꯨ ꯙꯃꯥꯗ ꯂꯩꯔꯤ. ꯃꯌꯨꯝꯗꯅ ꯁꯟ 100ꯒꯤ ꯃꯊꯛꯇꯅꯤ. ꯁꯟꯗ ꯅꯠꯇꯦ, ꯁꯒꯣꯜꯁꯨꯅꯤ. ꯃꯌꯥꯝ ꯑꯃꯅꯤ. ꯑꯗꯒꯤ ꯀꯔꯤꯅꯣ, ꯏꯅꯤꯡꯊꯧꯅ ꯃꯁꯛ ꯈꯪꯂꯤꯃꯤꯅꯤ ꯀꯩꯗꯧꯔꯒꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯧꯇꯣꯟ ꯀꯧꯕ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯔꯗꯅ. ꯑꯍꯜꯒꯤ ꯂꯧꯄꯨ ꯑꯉꯧꯇꯣꯟꯒ ꯑꯍꯜꯒ ꯅꯨꯡꯁꯤꯅꯩ, ꯀꯣꯏꯅꯩ ꯍꯥꯏꯅꯤꯡꯉꯤꯔꯣ?
ꯍꯥ ꯅꯠꯇꯦ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯡꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩꯁꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯑꯍꯜ ꯉꯥꯏꯔꯣ ꯍꯥ ꯍꯩ ꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯅꯍꯥꯅꯤꯅꯦ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯣꯏꯅ ꯍꯪꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯋꯥ ꯍꯪꯗꯧꯕ ꯂꯣꯏꯔꯕꯣ ꯑꯍꯜ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯑꯇꯣꯞꯄꯗ ꯏꯪꯉꯦꯂꯤꯒꯤ ꯃꯔꯝꯗ ꯍꯪꯂꯨꯔꯒꯦ ꯑꯗꯣ ꯑꯍꯜ ꯏꯪꯉꯦꯂꯩꯒ ꯄꯠꯇꯩ ꯅꯨꯡꯁꯤꯅꯖꯕ ꯌꯥꯝꯅ ꯐꯤꯡꯕ ꯃꯤ ꯌꯥꯝꯅ ꯄꯨꯒꯟꯕ ꯅꯍꯥ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯖꯧꯀꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯪꯉꯦꯂꯩꯕꯨ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯃꯤ ꯄꯨꯒꯟꯕꯅꯣꯅꯦ ꯃꯁꯛꯄꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯑꯉꯧꯇꯣꯟ ꯇꯥꯛꯊꯣꯛꯀꯦꯅꯦ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯁꯤ ꯑꯍꯜꯁꯦ ꯃꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯌꯥꯝꯅ ꯆꯤꯛꯀꯅꯤꯀꯣ ꯉꯁꯤ ꯑꯗꯨꯗꯤ ꯑꯍꯜ ꯊꯦꯡꯅꯔꯒ ꯈꯪꯗꯧ ꯋꯥꯅꯤ ꯃꯤꯁꯨ 9 ꯁꯨꯔ ꯃꯥꯜꯂꯦ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕꯁꯦ ꯁꯤꯕꯅ ꯃꯣꯏ 10 ꯍꯥ ꯃꯤ 9 ꯊꯥꯡꯅ ꯊꯤꯟꯕꯗ ꯃꯤ 10ꯗꯤ ꯀꯃꯥꯏ ꯁꯤꯔꯤꯕ ꯑꯍꯧꯕ ꯅꯨꯄꯥ ꯑꯃ ꯋꯥꯟꯊꯔꯒ ꯁꯤꯔꯕ ꯑꯗꯨꯒ 10 ꯁꯨꯔꯕ ꯑꯗꯣ ꯑꯍꯜꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯨꯄꯥꯗꯣ ꯊꯦꯡꯅꯔꯕꯗꯤ ꯑꯍꯜꯒꯤ ꯃꯤꯡ ꯍꯥꯏꯔꯝꯒꯦ ꯑꯔꯣꯏꯕꯒꯤ ꯋꯥꯁꯤꯗꯤ ꯈꯔ ꯀꯤꯕ ꯐꯥꯎꯏ ꯑꯩ ꯆꯠꯍꯧꯔꯒꯦ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯤꯀꯤꯁꯤꯗꯤ ꯃꯥꯅ ꯀꯤꯔꯤꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯀꯤꯔꯤꯅꯤꯗꯤ ꯈꯪꯂꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏꯪꯉꯦꯂꯩꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩ ꯇꯨꯝꯕ ꯆꯥꯕꯕꯨ ꯌꯥꯔꯣꯏꯗꯣ ꯏꯪꯉꯦꯂꯩ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯥꯎꯇꯣꯟꯅ ꯏꯪꯉꯦꯂꯩꯕꯨ ꯍꯦꯟꯅ ꯁꯦꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯆꯥꯎꯇꯣꯟꯅ ꯏꯪꯉꯦꯂꯩꯕꯨ ꯅꯨꯡꯁꯤꯖꯕ ꯁꯦꯟꯅꯖꯕꯗꯨ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯏꯪꯉꯦꯂꯩꯅꯗꯤ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯃꯌꯨꯝꯗꯒꯤ ꯐꯧꯆꯦꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯨꯝ ꯍꯨꯔꯥꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯪꯉꯦꯂꯩꯒꯤ ꯃꯪꯒꯣꯜꯗ ꯊꯝꯃꯁꯨ ꯂꯦꯞꯂꯝꯗꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯉꯧꯇꯣꯟꯁꯨ ꯏꯪꯉꯦꯂꯩꯒꯤ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯪꯉꯦꯂꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯂꯧꯁꯤꯡꯗꯨ ꯎꯍꯜꯂꯝꯃꯤ ꯃꯕꯣꯛ ꯅꯁꯨ ꯅꯨꯄꯥꯒ ꯅꯁꯨ ꯅꯨꯄꯤꯒꯗꯤ ꯎꯗꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯧꯄꯥ ꯅꯨꯄꯥꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯈꯤꯕꯅꯤꯅꯦ ꯃꯄꯨ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯨꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯣ ꯅꯁꯨ ꯑꯅꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯅꯨꯃꯤꯗꯥꯡꯗ ꯆꯦꯡꯐꯧ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯊꯝꯂꯝꯂꯤꯕ ꯃꯤꯁꯦ ꯃꯁꯛ ꯈꯪꯂꯦꯅꯦ ꯑꯁꯦꯡꯕꯔꯣ ꯃꯣꯏ ꯃꯄꯨꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯃꯁꯛ ꯐꯖꯕ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯅꯍꯥꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯣꯏ ꯃꯄꯨꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯂꯧ ꯎꯍꯟꯕ ꯑꯥꯗꯒꯤ ꯂꯥꯛꯄ ꯃꯁꯥ ꯅꯥꯟꯕ ꯅꯍꯥꯗꯨꯔꯣ ꯍꯣꯏꯅꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯅꯍꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯅꯨꯄꯤ ꯏꯪꯉꯦꯂꯩꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯍꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯂꯧ ꯎꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯎꯗꯦ ꯍꯥꯏꯗꯦꯅꯦ ꯑꯗꯣ ꯃꯣꯏ ꯃꯄꯨ ꯏꯁꯨ ꯅꯨꯄꯤꯅ ꯈꯪꯂꯝꯃꯗ꯭ꯔꯣ ꯀꯥꯏꯗꯤ ꯈꯪꯗꯣꯏꯅꯣꯗ ꯏꯁꯨ ꯅꯨꯄꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯧ ꯎꯍꯟꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯃꯌꯥꯝ ꯑꯃꯗꯤ ꯇꯤꯜꯂꯩꯗꯅ ꯃꯕꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯁꯨ ꯁꯤꯡꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯣꯛꯂꯁꯤꯔꯣ ꯍꯧꯖꯤꯛ ꯈꯪꯖꯍꯧꯕꯁꯤꯅ ꯐꯩ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯏꯁꯨ ꯅꯨꯄꯤꯁꯤ ꯂꯩꯖꯔꯕꯗꯤ ꯏꯁꯨ ꯑꯅꯤꯁꯦ ꯁꯨꯛꯋꯥ ꯋꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯌꯥꯔꯦ ꯍꯥꯏꯈꯤꯅꯨ ꯅꯁꯨ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯗꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯆꯥꯎꯊꯣꯛꯎꯒ ꯑꯃꯨꯛ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯁꯨꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯈꯤꯁꯤꯀꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯕꯨꯒ ꯄꯨꯄꯨꯒꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯏꯁꯨ ꯑꯅꯤ ꯍꯜꯂꯛꯏꯗꯅ ꯋꯥꯕꯅꯕꯨ ꯂꯣꯏꯔꯝꯂꯅꯤꯅꯦ ꯏꯁꯨ ꯑꯅꯤꯁꯦ ꯏꯁꯨ ꯑꯅꯤ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏꯔꯕꯗꯤ ꯄꯣꯊꯥꯖꯔꯣ ꯆꯥꯛꯇꯤ ꯑꯕꯣꯛꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯆꯥꯛꯁꯪꯗꯕꯨ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯕꯣꯛ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯌꯥꯅꯤꯌꯦ ꯃꯄꯨꯅ ꯏꯁꯨ ꯊꯣꯡꯂꯨꯔꯅꯨ ꯅꯕꯣꯛ ꯅꯃꯥꯏꯅ ꯊꯣꯡꯖꯔꯁꯅꯤ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯣ ꯄꯨꯄꯨꯒ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯨꯁꯤ ꯍꯣꯏ ꯄꯨꯄꯨ ꯄꯥꯟ ꯐꯨꯝꯕꯤꯌꯨ ꯐꯨꯝꯒꯦꯅꯦ ꯂꯥꯛꯑꯣꯅꯦ ꯉꯁꯤꯒꯤ ꯆꯌꯣꯜ ꯑꯃꯗꯤ ꯐꯥꯔꯦ ꯆꯌꯣꯜ ꯑꯃ ꯐꯥꯕꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯐꯧ ꯅꯠꯇ꯭ꯔꯒ ꯆꯦꯡ ꯍꯋꯥꯏ ꯍꯦꯛ ꯊꯝꯃꯝꯕꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯉꯥꯏꯔꯒ ꯂꯥꯏ ꯑꯣꯏꯔꯁꯨ ꯃꯤ ꯑꯣꯏꯔꯁꯨ ꯐꯥꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯆꯥꯎꯇꯣꯟꯅ ꯀꯣꯠꯇꯒꯤ ꯇꯨꯃꯤꯟꯅ ꯐꯧ ꯀꯣꯠꯂꯤꯉꯩ
ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯕꯣꯔꯥ ꯑꯃ ꯐꯥꯔꯦ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯐꯧ ꯀꯣꯠꯄꯁꯦ ꯌꯥꯝ ꯇꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯪꯉꯦꯜꯂꯩꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯀꯣꯠꯁꯨ ꯐꯧꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯊꯥꯡꯂꯒ ꯏꯪꯉꯦꯜꯂꯩ ꯍꯣꯏꯒꯤ ꯃꯪꯒꯣꯜꯗ ꯊꯝꯅꯤꯡꯂꯕꯅꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯊꯥꯡꯗꯔꯒꯦ ꯆꯥꯎꯇꯣꯟꯒꯤ ꯃꯄꯥꯅ ꯉꯁꯤꯗꯤ ꯈꯪꯗꯦꯅ ꯅꯍꯥꯟꯈꯩ ꯀꯣꯠꯇꯒꯤ ꯐꯧ ꯀꯣꯠꯂꯤꯕ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯀꯣꯠꯂꯤꯕ ꯀꯣꯛꯊꯥꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯋꯥꯏ ꯃꯔꯨ ꯄꯥꯟ ꯑꯂꯨ ꯁꯨꯝ ꯃꯥꯡꯂꯤꯕꯁꯤꯗꯤ ꯃꯤꯇꯣꯞ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯡꯕꯁꯤ ꯑꯣꯏꯔꯝꯂꯦꯗꯅ ꯑꯦ ꯌꯦꯡꯉꯨꯅꯦ ꯐꯧ ꯕꯣꯔꯥꯁꯤ ꯇꯞꯅꯒ ꯊꯥꯡꯗꯔꯛꯏꯁꯦ ꯑꯇꯣꯝꯕ ꯏꯄꯥ ꯋꯣꯛꯀꯦ ꯐꯧ ꯕꯣꯔꯥꯗꯣ ꯇꯞꯅ ꯏꯄꯥꯗ ꯄꯤꯔꯛꯀꯦꯔꯣ ꯌꯥꯅꯤ ꯄꯥꯕ ꯌꯥꯅꯤ ꯄꯥꯕ ꯀꯥꯏꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯗꯦꯅ ꯍꯩ ꯃꯃꯥ ꯁꯤꯗ ꯊꯨꯅ ꯂꯥꯎ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯅꯦꯍꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯗꯁꯥ ꯇꯥꯔꯦꯗꯅ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯀꯣꯛꯇ ꯐꯧ ꯕꯣꯔꯥꯁꯦ ꯍꯥꯞꯄꯒ ꯂꯩꯔꯝꯃꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯝꯂꯒꯦ ꯃꯣꯏ ꯃꯄꯥ ꯈꯨꯜ ꯇꯥꯛꯁꯤꯔꯣ ꯏꯃꯥ ꯑꯩꯅꯤ ꯈꯨꯟꯗꯒꯗꯤ ꯇꯥꯛꯂꯨꯅꯨꯀꯣ ꯅꯣꯏ ꯆꯣꯞꯆꯁꯅꯤꯍꯦ ꯑꯩꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦꯒ ꯀꯥꯏꯗꯅ ꯍꯩ ꯊꯨꯅ ꯀꯨꯝꯊꯔꯛꯎꯅꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯅꯄꯥꯅ ꯍꯨꯔꯥꯏꯕ ꯐꯔꯦ ꯂꯥꯎꯔꯤꯕꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯝꯇ ꯍꯟꯗꯣꯛ ꯍꯥꯏꯌꯣ ꯑꯩ ꯀꯨꯝꯊꯔꯒꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯐꯧ ꯕꯣꯔꯥꯁꯦ ꯑꯃꯨꯛꯇ ꯂꯧꯊꯕꯤꯌꯨ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯩ ꯀꯣꯛꯀꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦꯃꯤ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯇꯣꯝꯕꯁꯦ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯃꯀꯣꯛꯇꯒꯤ ꯐꯧꯗꯣ ꯑꯃꯨꯛꯇ ꯂꯧꯊꯕꯤꯌꯨ ꯍꯥꯟꯅ ꯃꯃꯥ ꯅꯆꯥ ꯍꯨꯔꯥꯟꯕꯁꯤꯒꯤ ꯅꯪꯁꯨ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯂꯤꯕ꯭ꯔꯣ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯊꯣꯛꯑꯣꯏ ꯌꯦꯡꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯀꯣꯛꯁꯤꯗ ꯐꯧ ꯕꯣꯔꯥꯁꯦ ꯍꯥꯞꯂꯒ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯕꯥꯕꯥ ꯑꯩ ꯋꯥꯔꯦꯗ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠꯄꯁꯨ ꯉꯝꯗ ꯃꯈꯥꯗ ꯀꯨꯝꯊꯕꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯁꯤꯖꯈꯤꯁꯅꯤꯍꯦ ꯑꯩ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯗꯣ ꯁꯤꯕ ꯇꯥꯔꯦꯃꯤ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯗꯒꯤꯗꯤ ꯏꯆꯥ ꯇꯣꯝꯕꯁꯤꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯏ ꯏꯐ ꯐꯩꯅ ꯈꯜꯂꯨꯔꯒ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯋꯥꯅꯤ ꯄꯥꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯐꯔꯤꯅꯦ ꯄꯥꯕꯅ ꯅꯆꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥ ꯋꯥꯔꯤꯁꯦ ꯈꯪꯗꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯂꯩꯔꯦ ꯃꯁꯤꯗꯤ ꯁꯨꯝ ꯋꯥꯁꯤꯜꯂꯦꯗ ꯄꯥꯕꯒꯤ ꯃꯊꯛꯁꯤꯗ ꯍꯦꯛ ꯂꯪꯊꯔꯒꯦ ꯏꯍꯦ ꯑꯇꯣꯝꯕ ꯃꯁꯤꯗꯤ ꯑꯗꯨꯅꯤ ꯍꯦꯛ ꯐꯩ ꯀꯣꯛꯀ ꯄꯨꯡꯌꯥꯡ ꯌꯥꯡꯉꯤ ꯑꯇꯣꯝꯕ ꯅꯪꯅ ꯀꯣꯠꯇꯒꯤ ꯐꯧ ꯕꯣꯔꯥ ꯄꯦꯛꯂꯤꯕꯁꯦ ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ ꯀꯔꯤ ꯑꯆꯤꯟꯕ ꯂꯩꯕꯒꯤꯅꯣ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯌꯨ ꯏꯃꯥ ꯄꯥꯕ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯆꯥꯎꯇꯣꯟꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯏꯪꯉꯦꯜꯂꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯏꯪꯉꯦꯜꯂꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯪꯉꯦꯜꯂꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯁꯨ ꯑꯣꯏꯅꯤꯡꯂꯝꯃꯤ ꯁꯣꯝꯗꯅ ꯏꯪꯉꯦꯜꯂꯩꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯖꯗꯨꯅ ꯆꯤꯡꯅꯗꯨꯅ ꯉꯥꯏꯔꯕꯁꯨ ꯆꯥꯎꯇꯣꯟ ꯂꯥꯛꯈꯤꯗ꯭ꯔꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯏꯪꯉꯦꯜꯂꯩ ꯃꯁꯥꯁꯨ ꯈꯔ ꯉꯝꯗꯕꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗ꯭ꯔꯤ ꯉꯁꯤꯗꯤ ꯏꯪꯉꯦꯜꯂꯩꯗꯣ ꯊꯣꯛꯂꯛꯇꯕ ꯖꯥꯠꯂꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯣꯏꯒꯤ ꯈꯨꯜ ꯃꯆꯤꯜꯗ ꯉꯥꯏꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒ ꯏꯪꯉꯦꯜꯂꯩꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯁꯦꯡꯕ ꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯔꯗꯕꯅꯤ ꯑꯥꯗ ꯊꯣꯛꯂꯛꯏꯕ ꯑꯍꯜꯁꯦ ꯏꯪꯉꯦꯜꯂꯩꯒꯤ ꯄꯨꯄꯨꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯂꯛꯏꯗ ꯁꯤꯗꯤ ꯋꯥꯔꯤ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ ꯄꯨꯄꯨ ꯀꯔꯤ ꯇꯥꯍꯧꯕ ꯌꯥꯎꯔꯒꯦ ꯄꯨꯄꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯥꯍꯧꯗꯦꯗ ꯏꯁꯨ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯄꯥꯟꯖꯤ ꯑꯃꯠꯇ ꯎꯅꯔꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯏꯪꯉꯦꯜꯂꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯄꯨꯄꯨ ꯄꯥꯟꯖꯤꯗꯣ ꯑꯩ ꯄꯨꯖꯔꯛꯂꯒꯦ ꯄꯨꯄꯨ ꯋꯥꯔꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯕꯤꯔꯝꯃꯨ ꯄꯨꯄꯨ ꯀꯅꯥꯅꯣꯅꯦ ꯏꯁꯨ ꯅꯪꯕꯣ ꯄꯨꯄꯨ ꯌꯨꯝꯗ ꯍꯜꯂꯝꯃꯣ ꯑꯩ ꯄꯥꯟꯖꯤ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯄꯥꯟꯖꯤ ꯄꯨꯔꯛꯂꯒꯦ ꯍꯥꯏꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯕꯗꯤ ꯄꯥꯟꯖꯤ ꯄꯨꯔꯒ ꯂꯥꯛꯇꯧꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅꯦ ꯀꯅꯥꯅꯣ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯪꯂꯛꯂꯤꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯤꯕꯣ ꯑꯁꯤꯗꯤ ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯅꯍꯥꯗꯨꯅꯤꯅꯦ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯣꯏꯗꯤ ꯑꯩ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯦꯅꯦ ꯁꯤꯗꯤ ꯑꯉꯧꯇꯣꯟꯅ ꯏꯃꯥ ꯏꯟꯗꯣꯝꯆꯥ ꯑꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯪꯉꯦꯜꯂꯩꯒꯤ ꯃꯄꯨꯗꯨꯅꯤ ꯃꯃꯥꯅ ꯑꯗꯨꯗꯤ ꯃꯄꯨꯁꯤꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤꯗꯅ ꯋꯥꯔꯤꯁꯨ ꯆꯅ ꯁꯥꯕ ꯍꯧꯕ ꯌꯥꯔꯦ ꯃꯗꯣꯝꯆꯥꯅ ꯑꯗꯨꯅ ꯐꯔꯅꯤ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯄꯨꯄꯨ ꯀꯅꯥ ꯉꯥꯏꯕꯤꯔꯝꯂꯤꯕꯅꯣ ꯄꯨꯄꯨ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯄꯨꯄꯨ ꯍꯣꯏꯒꯤ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯉꯧꯇꯣꯟꯗꯨꯅꯤ
Hoine, pupu khangine. Isubu khangdaba kulsida kanabu yauribagi. Adudi pupu, yumda changasilao. Angauton na mapubu themduna mama Madomsa hoiga punna ingelegi manakta laklammi. Aduga angauton gi mama Madomsa hoina mapu mapok hoida ingeleibu mamo oizarage haina nizarami. Maboga mapugadi yamna harauna yarami adubu ingeleidi masaga ngamdabaga ningsing maising tawdu leirami. Tanjaduda chawtonsu panjipudu laklami. Ingelei hoigi thongal leriba sagol singsina kana kana gi orijano. Pupuna konungdagi panjiga kaurijano. Panjina, adudi ay halagi bungo. Ngay ko'y kura, halagi da harli, kapain to panjino. Nasidi yamna talini bungo. Ay di nasigi numisimadi tumlagalari na kanmani. Adugadi yumsi, sida sumli ko'y bungo. Sumli kura, pupu. Mabuk na, kanano, tanjasada na, karukli basina. O kanano! Mapuna, kasay angang do, panjipuraga lakpoiram gani. Mabok, imungda changhalaw ni madaw. O, ay di kana khangnege. Asuk yamna harauringay sida. La ise kanano na kaluribani. Changaw. Mana panjira, malini panji. Panjina. Ibungo, nangbu ngasay anaba yawi haydayne. Aduga sidadi anaba amta udi. Luhongbagi haina singnaba lakpo maikreda. Kaino da kura, mihil yawda wa haibigano. Pupu, ingelaydi karomda laygi. Somda leire. Isu nupi panji lai, kaishu tawroida. Angauton ki mama hoina. Imaw nai khanglam labadi, aiko yadagi yam naibu panji hoina, puraga laklam kadabani. Panjina, ibe muhoigi agi yam naiba. Kuwa hisada panji dudi, noi oina naba kanda, hek yenghalo. Aiko iswaidadi, aini yay haibanina, aini oina yengjaragene, kadai. Angautona, pupu, kanano, panji puraga laklim nupasibo. Lambida thengnabani. Aina wabda ubada, mana oina, pubirakliga haidana, puraklibani. Mabung upak forum da busumali, kanano haibadi, aishu khangdene. Angautona, mi masa khangdradi, yumda changhanbigana pupu. Mi baba saraga, yumdagi, putse huran kiniko. Madomsana, asengmani, isana haise. Mana, aikoi imo ingelayda, yengdimi yengse. Yengone mukta. Chawtona ingelaygi wawa matawdu ubada mapibara chena nushini yengjay. Ingelay su ngasidi chawtongi miyengdu hek ubada thamoida nushibam phawbugumna tawi. Ibong chawton, nangdi aigidamak panji puraga lakpiriro. Panjina, ningay kaningraba ngangni, aina ngasidi ngamlaroi, anabado oina puraga lao. Ay ngayga tungge haibabu mana hek yadadana. Khongbu paibu, jingbu, thangbu tawdana, namdana puraishini. Mapuna, moyani khangnaba malihi. Mabokna, hoine, aduga nupasina karigino kapisina. Wakana ngangana ni mabo. Panjina, se, aina semlamli bidakse, pitaklaga horan dum paranida. Chawtona, adukura, ingili masangamdribasibu. Tumdabagisu, chadabagisu, loina yauri. Adunani, masangamnakdribasi. Aduna, bema, Numi kharani fazana saraga tum thabak amta surunuko. Adudi ayung sanaba tawgi. Mapuna adudi panji awamaldi kaya tawgani. Angautona panji awamando ay pizaramnagi se sanay kudopsima paisinbiyo panji. Yare nangi ma narakanda panji ahibada pinaba thambiyo. Ay awamandi ibungosina ngasay wazabadu ubada ay awamanda loina koksare. Ibungo, nang lew kitra. Ay gahalasiro. Angautongi mamana marak thalaglaga. Ngasidi ibungo hankro. Aikoi wa aruba nungaibam tanariko. Ingelayna. Ibung chawton ngek layko. Panjina. Lehro ibungo. Anaba ni yaribo. Moidi lamlanmani. Chale. Angautongi mama Madomsa singdu sauningbana loiri. Angautonsu sautonbu satlaningbana loiri. Adubu ingelayna khambanina tanba ngamdre. Mapuga mawokasu ingelaygi apamadi yetlamde. Ingelayna sautongi matawduda angautongi mama Madomsa hoidu nungayba imungni ningthawgumbani haina wajaw ngangba haurakle. Adubu ingelayga sautongadi moigi waridu manada phawba haplamde. Angautona sidi
ꯏ ꯁꯨꯝ ꯈꯔꯛꯇꯧꯔꯦꯗ ꯏꯃꯥ ꯄꯨꯄꯨ ꯑꯕꯣꯛ ꯍꯣꯏꯒꯩꯒ ꯏꯉꯦꯂꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯍꯥꯏꯅꯔꯨꯗꯅ ꯃꯃꯥꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯁꯤꯜꯂꯛꯇꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯒꯁꯦ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯦꯗꯅ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯣꯁꯤ ꯃꯤ ꯂꯩꯔꯁꯨ ꯃꯄꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯏꯁꯨ ꯅꯨꯄꯤꯅ ꯅꯥꯕ ꯐꯔꯕ ꯀꯥꯟꯗ ꯏꯁꯨ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯃꯃꯥꯗꯨꯅ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯍꯜ ꯂꯃꯟ ꯂꯦꯞꯄ ꯋꯥꯍꯩꯁꯤꯗꯤ ꯑꯉꯥꯡꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯧꯕꯅꯤ ꯀꯩꯅꯣ ꯃꯗꯣꯝꯆꯥꯅ ꯃꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯏꯅꯗꯤ ꯏꯁꯨꯒꯤ ꯑꯄꯥꯝꯕꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯁꯤꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯑꯉꯥꯡꯅ ꯀꯞꯇꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯗꯨ ꯂꯩꯍꯧꯕꯗꯨꯁꯨ ꯍꯦꯛ ꯄꯥꯝꯖꯗꯦꯗꯣ ꯃꯗꯣꯝꯆꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯑꯉꯧꯇꯣꯟꯗ ꯂꯩꯕ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯋꯥꯔꯧꯕꯗꯤ ꯂꯥꯏꯗꯅ ꯍꯔꯥꯎꯕꯅ ꯑꯍꯜ ꯑꯅꯤꯕꯨ ꯁꯣꯟꯅꯍꯧꯗꯣꯏꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯑꯁꯦꯡꯕꯅꯤ ꯏꯉꯦꯂꯩꯁꯦ ꯁꯅꯥ ꯂꯨꯄꯥꯅ ꯄꯨꯝꯌꯣꯝ ꯑꯍꯥꯎꯕꯗ ꯆꯥꯗꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯔꯗꯧꯔꯤꯕꯅꯤ ꯃꯄꯨꯅ ꯃꯥꯅꯤ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯍꯥꯎ ꯑꯊꯨꯝꯕ ꯌꯥꯝꯅ ꯌꯣꯝꯂꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯕꯨ ꯌꯥꯔꯕꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯄꯨꯈꯤꯕꯗ ꯃꯕꯣꯛꯀ ꯃꯄꯨ ꯑꯣꯏꯒꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯅꯤꯗ ꯑꯉꯧꯇꯣꯟꯅ ꯑꯗꯨꯗꯤ ꯄꯨꯄꯨ ꯏꯉꯦꯂꯩꯗ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨꯗꯅ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯆꯥꯎꯇꯣꯟꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯥꯎꯗꯅ ꯏꯉꯦꯂꯩꯅ ꯌꯥꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯁꯨꯁꯨꯠ ꯀꯞꯄꯛꯏ ꯏꯉꯦꯂꯩ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯁꯨꯝ ꯆꯤꯡꯅꯔꯛꯏ ꯆꯥꯎꯇꯣꯟꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯃꯕꯣꯛꯅ ꯃꯣꯏ ꯃꯄꯨ ꯋꯥꯗꯣ ꯑꯉꯥꯡꯗ ꯉꯥꯡꯂꯨꯈꯤꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯤꯜꯂꯛꯂꯤꯕꯗꯣ ꯃꯣꯏꯁꯤꯅꯅꯤ ꯑꯩ ꯈꯪꯉꯤꯅꯦ ꯃꯕꯣꯛ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯗꯧꯅ ꯏꯁꯨ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯤꯅꯦ ꯑꯗꯨꯅ ꯃꯁꯥ ꯈꯔ ꯉꯝꯕ ꯀꯥꯟꯗ ꯏꯁꯨ ꯅꯨꯄꯤꯒ ꯅꯪꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯣꯅꯦ ꯃꯗꯣꯝꯆꯥꯅ ꯀꯔꯤꯅꯣ ꯑꯍꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯥꯄꯜ ꯀꯥꯔꯤꯁꯤꯅ ꯑꯗꯨꯁꯨ ꯌꯨꯝꯗꯥꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯝꯃꯣꯏ ꯈꯪꯗꯕ ꯃꯣꯏꯅ ꯍꯣꯏ ꯏꯆꯦ ꯌꯨꯝꯅꯦꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯕ ꯐꯥꯎꯕ ꯇꯦꯛꯇꯧ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯅꯣꯏꯁꯨꯕ ꯏꯆꯥ ꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯑꯃꯅꯤ ꯃꯕꯣꯛꯅ ꯁꯥꯎ ꯌꯥꯗꯦ ꯍꯧꯒꯠꯄꯤꯈ꯭ꯔꯣ ꯁꯣꯔꯒꯥꯗꯣ ꯀꯥꯏꯗꯅꯣꯃ ꯆꯠꯂꯒ ꯀꯟꯅ ꯍꯣꯟꯕꯤꯔꯨꯔꯣ ꯑꯉꯧꯇꯣꯟꯅ ꯑꯕꯣꯛꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯍꯣꯏ ꯄꯨꯄꯨ ꯏꯉꯦꯂꯩꯅ ꯅꯥꯕ ꯐꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯀꯔꯤꯅꯣ ꯏꯅꯨꯝꯆꯥ ꯅꯣꯏꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯣ ꯆꯠꯂꯨꯈꯤꯒꯦ ꯄꯨꯄꯨ ꯑꯕꯣꯛ ꯑꯩ ꯍꯣꯔꯦꯟ ꯏꯉꯦꯂꯩꯅ ꯆꯥꯅ ꯊꯛꯅꯕ ꯍꯩ ꯔꯥ ꯑꯗꯒꯤ ꯆꯦꯡꯆꯥꯛ ꯃꯌꯥꯝ ꯑꯃ ꯊꯤꯜꯂꯛꯀꯦ ꯐꯃꯨꯡ ꯅꯨꯡꯉꯥꯏꯕꯁꯨ ꯃꯕꯣꯛꯅ ꯌꯥꯔꯦ ꯊꯤꯟꯕꯤꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯊꯝꯐꯝꯒ ꯂꯩꯇꯦ ꯌꯨꯝ ꯇꯦꯛꯈꯤꯅꯤ ꯑꯉꯧꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯅꯤꯁꯦ ꯄꯨꯔꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒꯕ ꯀꯩꯅꯣꯍꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯅꯕꯤꯁꯤꯗꯒꯤ ꯍꯦꯟꯕ ꯗꯃꯥꯗ ꯂꯩ ꯀꯩꯅꯣ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯊꯤꯁꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯗꯃꯥꯗ ꯂꯩ ꯍꯥꯏꯕ ꯏꯉꯦꯂꯩꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯂꯩꯕꯥꯛꯁꯤꯗ ꯃꯅꯤꯒꯨꯝꯕ ꯑꯇꯥꯡꯕ ꯃꯗꯣꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯥꯅ ꯇꯣꯛꯑꯦꯍꯦ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯈꯤꯁꯤ ꯁꯣꯝꯗꯅ ꯃꯕꯣꯛꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯩ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯆꯥꯅ ꯃꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯌꯥꯔꯦ ꯅꯁꯨ ꯅꯨꯄꯤꯒꯤ ꯋꯥꯁꯨ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯏꯉꯦꯂꯩꯅ ꯏꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯏꯕꯨꯡꯒꯤ ꯁꯟꯕꯤ ꯅꯣꯀꯟꯕꯤꯗꯣ ꯌꯨꯝꯗ ꯀꯥꯔꯛꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯞꯇꯦ ꯂꯣꯛ ꯊꯨꯡꯉꯤꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯁꯟꯕꯤꯁꯨ ꯑꯩꯒꯨꯝꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯣꯛꯇ꯭ꯔꯦ ꯃꯥꯁꯨ ꯂꯣꯛ ꯊꯨꯡꯉꯤ ꯏꯕꯨꯡꯁꯦ ꯊꯃꯣꯏꯗ ꯋꯥ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯂꯩꯅꯥ ꯑꯣꯜꯂꯦ ꯍꯥꯏꯅꯕꯅꯤꯀꯣ ꯏꯕꯨꯡ ꯋꯥ ꯂꯣꯠꯄꯗꯤ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯃ ꯍꯦꯛꯇ ꯆꯥꯗꯕ ꯑꯣꯏꯕꯅꯤ ꯑꯗꯣ ꯅꯪ ꯅꯥꯕ ꯐꯔꯣ ꯊꯕꯛꯀ ꯑꯝꯇ ꯁꯨꯔꯅꯨꯀꯣ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯅꯤ ꯏꯕꯨꯡ ꯃꯕꯣꯛꯅ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯋꯥ ꯂꯣꯏꯅ ꯀꯥꯏꯔꯦ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯃꯄꯨꯅ ꯃꯕꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕꯁꯨ ꯅꯠꯇꯅ ꯑꯗꯨꯒꯤ ꯁꯔꯨꯛ
Nasu nupado amta laurucho. As moi maina thinjaraksani. Hayo ibungo nang kanano. Hauzik laklamliba misingdo araiba imung nate. Leibak asida nungay yaiphabada maming lairibani. Aduda nate ꯑꯩꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯍꯦꯛ ꯍꯦꯛ ꯐꯧ ꯕꯣꯔꯥ ꯕꯣꯔꯥ ꯆꯦꯡ ꯄꯥꯟ ꯑꯂꯨ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯨꯃꯤꯟꯅ ꯊꯅꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕ ꯉꯝꯖꯗꯕ ꯃꯤꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯆꯥꯎꯇꯣꯟꯅ ꯑꯕꯣꯛ ꯃꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯣꯕꯣ ꯑꯕꯣꯛ ꯍꯣꯏꯒꯤ ꯃꯪꯒꯣꯜꯗ ꯍꯦꯛ ꯍꯦꯛ ꯊꯅꯝꯕ ꯆꯦꯡ ꯐꯧ ꯍꯋꯥꯏ ꯑꯂꯨ ꯄꯥꯟ ꯃꯥꯏꯔꯦꯟꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯝꯕꯅꯤ ꯏꯉꯦꯂꯩꯅ ꯂꯧꯕꯨꯛꯇ ꯋꯥꯅ ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯉꯔꯥꯡꯁꯨ ꯄꯨꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯅ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯔꯥꯜꯂꯤꯉꯩꯗ ꯐꯥꯔꯕ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯊꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯏꯍꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅꯔꯕꯣ ꯅꯠꯇꯦ ꯅꯄꯥꯒ ꯅꯃꯥꯒꯅ ꯅꯪꯕꯨ ꯐꯨꯗ꯭ꯔꯣ ꯑꯗꯨꯗꯤ ꯐꯨꯗꯦ ꯍꯌꯦꯡꯈꯩꯗꯤ ꯍꯨꯔꯥꯟꯗꯕꯤꯗ ꯑꯗꯨꯝ ꯄꯨ ꯅꯨꯃꯤꯗꯥꯡꯗ ꯄꯨꯒꯅꯨ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯨꯕꯤꯅꯤ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯄꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯉꯦꯂꯩꯁꯦ ꯅꯨꯡꯁꯤꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯍꯣꯏꯕꯣ ꯅꯨꯡꯁꯤ ꯃꯄꯨꯅ ꯑꯗꯨꯒ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯏꯁꯨ ꯅꯨꯄꯤꯒ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯂꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯂꯨꯍꯣꯡꯕ ꯗꯨꯒꯥꯏꯗꯣꯔꯤꯔꯣ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯁꯤꯖꯔꯅꯤ ꯏꯉꯦꯂꯩ ꯂꯩꯇ꯭ꯔꯗꯤ ꯑꯩꯅ ꯍꯤꯡꯅꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯕꯣꯛ ꯆꯥꯎꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯦꯂꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯄꯨꯅ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯅꯨꯄꯥꯁꯤꯕꯣ ꯅꯪ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯗꯣꯏꯁꯤꯗꯤ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯏꯁꯨ ꯑꯅꯤꯁꯤ ꯂꯨꯍꯣꯡꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯒꯤ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯩ ꯏꯁꯨ ꯅꯨꯄꯥ ꯏꯃꯥ ꯄꯥꯕ ꯍꯣꯏꯗꯣ ꯍꯧꯖꯤꯛꯃꯛ ꯊꯥꯔꯛꯎ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯅꯗꯨꯅ ꯏꯉꯦꯂꯩꯒ ꯆꯥꯎꯇꯣꯟꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯉꯧꯇꯣꯟꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯉꯦꯂꯩꯒ ꯆꯥꯎꯇꯣꯟꯒ ꯂꯨꯍꯣꯡꯕꯗ ꯎꯔꯒ ꯈꯪꯅꯤꯗꯅ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯂꯧ ꯎꯍꯟꯕꯗꯣ ꯑꯃꯠꯇ ꯎꯍꯜꯂꯣꯏ ꯑꯗꯨꯒ ꯏꯗꯣꯝꯆꯥ ꯅꯣꯏ ꯑꯅꯤ ꯈꯪꯅꯤꯗꯅ ꯉꯁꯤ ꯏꯉꯦꯂꯩ ꯑꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯀꯣ ꯆꯥꯈ꯭ꯔꯦꯗ ꯊꯃꯣꯏꯁꯦ ꯏꯉꯦꯂꯩ ꯑꯩ ꯍꯜꯂꯦ ꯌꯨꯝꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯦ ꯍꯧꯖꯤꯛꯇꯤ ꯏꯉꯦꯂꯩꯒ ꯆꯥꯎꯇꯣꯟꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯗ ꯅꯠꯇꯅ ꯃꯄꯨꯒ ꯃꯕꯣꯛꯀ ꯃꯧꯄꯥꯒꯁꯨ ꯆꯥꯎꯇꯣꯟꯒ ꯏꯉꯦꯂꯩꯒꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏ